mayam buhan mo tida pun sibe yumnam na taram no usari sene nasina pisasani gi makatar episode 60 ga 364 pudno laksari aina movie si patomu matam da sui kilan ki pamri jeta nando bo yawr so mayam nga pio fare du mayam movie rom da mai usilasi mamang episode ta rokina rani da lambi leitri ba sei na hakini na oina mafam asi thaduk tu chat ki gani hai na hai ki ba adu pawo mayam ni jing bikre masigi matung ta episode mayam na kundul tamjari hauji ahan wasin naster rani na harauna aigi sa hairaga sensilaktuna angang habliba krenden aduda sokpada rani asi paithoktuna takri angang habliba asta laigi asengba lang asi kisinduna leiramle rani na sauna aigi sa da karigi adumna toribuno yam tuna lokto o hari rokina soidana lokthokani lokthokadoriba se baby pisas asini lang asti nati hauji mahak pokpasu nati aduna namina do pena yengo hairaga angang habliba krendel adu rokina puduna migi makuk manba usigi mayara thamni usidi mi sab uni hauji uasi asangba mangan amaga loinana mara kayama thoraktuna angang adu habliba krendel adu manungda singsinaba torokli asumna toriba asida sudakar hoidi angak pa habdo ori rani selaktuna masabu kannaba singthoknaba honajari matam aduda bidyana nasakna pirakkiba hell box atu puraktuna roki gi manakta selakli bidyana nasakna pirakliba asina rani amadi usigi akoibada posakasi saiselasi aduga usina mabu phajinduna thamlani mabu kanana su kanba ngamlaroi hari asumna rani na masabu kannaba honaringai roki bidya amadi babitana nasakna pirakliba posak adu rani amadi usigi akoibada saisele rani gi angang yawriba cradle asisu usina singsinkre rani chauna aiki sakrai de satkhrabagi nahang na aiki sabu halaba hayu babitra aiki sakrai de lei hari matam atta usigi marasi tholoktuna rani da yesilakle rani na chauna aina nakoi bulemna amta tharoi sangsar asida leiriba kanamtana aibu phajin bangam loi hari Pavitra sida leire hairaga rokina asingba angang yawba kedan adu loruraga purakle rani na masa asi karisu tawduna leiba si uzaraga hara uzari Pavitra myoiba oigera pisas oigera angang di angang dumna oina leigani yamna tamtiba oirabasu aikoina ot naibadi pamde aikoina nangbu yum asdagi lamna leiba aikoisu karisu tawduna nungaina leiba pamkibani hausti nahaki nasaga nungaina leiro hari rokina rani gi masa asi rani gi mayada puraktuna thamle matamada usi mara asi tholaktuna angang asisu phajinduna thamkhri rokina nakoyani mafam asida matam supagi nungaina leiro Pavitra hausti asingba sumana mai pakle patabana mai tire raspu family asida pisasni na jelamba kaya ado matam pumbagi lore rani gi wari lore hari matam adu birasi tumina tawriba singasi jenglaga mamit adu blue masu olaga rani nangbu phajin khraba hairaga nokli matangi sinda somnana nungaitana patika mari amita laikidre haba masai oithokta bani hari sudakarna nakoina loina khanglaga karigi akoida haidribano rokina sorry papa akoisu nakoina khalamba adugumna khalam imin mangna uraba kanda khanglakpani somnana namit mangna ura phawba nahangna aikoida haidriba karigino rokina haidriba do matang matam sadabagi haidabani somnana karigi matang matam sadaba hana tagi Pavitrabu ngasi phawba warauki sauningki bangonda su hairuidaba ngangluidaba kayama haiki ngangki maransu sibiki adubu mahangna matam supagi akoibu ngakpi senbiri pisasni ga mayukna duna akoibu karisu tawdunaba lanthengnari hausti asengba se khanglaba sida aihak ase kyada ikai khrapa ayase kyada patkidraba haijari Atamadure sekana aisu karigumba asingba amta haijapa pami pisasni busielagi barelida puduna lakiba do atana sunate aihaknani hairami wai se tabda lerima myam asidi angak pa haibdu ori sekana sumna tarongani habdi khaludabani sekana pisasni bu yum asida kausin kibasusu ainani aiga pisasni ga yanaba amma thamki aigi maida leramba sa adu mangkri basi pisasni ki kala jadurani aisu khangi aina hauji haijariba asina aibu kanana su ngakpi pangam loi haiba sahi kungi mamang da thokiba thaudokta partik uncle amadi amita antina maram oirgasu hauji kudimak thokliba asidi aina maram oirga thoklibani aina aigi maida leriba sa asibu phanabagi damak aina nakoiba awafamna tahale aisu tungda sumna thorokani habdi khangahudri apa sudakarna sekha nangna tawkiba aduna yamna lali haiba khangdabra nangna tawriba aduna family asida kari tholakani haiba khangba ngamdabra somna su sekhala yamna sauningba haibdu ori rokina mayabi pisasni asina aikoibu magi langda thualibani ai phabo mahagna mandapta luhongnaba tawribaduni aduga sanjit bayabusu mahagna magi mapuroibu oheli sanjit bayana rani gi asengbasi khanglabada mahag yamna nungaijakide aikoi mayangi mitta uchai selibani adubu Pavitra thauna fana mathanta bayukna duna mahagna thajariba pamliba ase ninghanlaba kouba leitana aikoi gi damakta lanthengnari hak leiramdragadi aikoi gi punsi ase loina hingduna leiramloi hairi Manohar Sudhakar somnana Pavitra da lale hajari somnana Pavitra gumbi imau phangjabase atangbani nang naikoida uncle auntie kauduna aikoi gi mari ase lapnaba gum tawribase toklo thokliba khuding mangase misunderstanding ni aduna nahakna thamoi singna aikoida mami papa haina kauru hari Pavitra Sudhakar amadi somnada thamoi singna
mami papa haina korami asumna mayam asi nungsinana konari matam adu bidyana ngasidi asingba sumba kaya ama hainare haujiti mari ama su thamnare ariba mari ama su nakoi khanglangani pandit Dildian Sharma bu ningsing libra Pavitra Babi asi atai kana sunate mahaki masunupi ni haram pisas ni bu hamda phajin ki basi Pavitra ki mapu Pandit Dildian Sharma ni movie asi ki ham episode tadi yaw ki bani movie asi ki ham episode jingla pasing nadi khanglam gani Sudakar hoina Pandit ki masu oram asida ngakna asuk yamna phaba ing tappa hauna lonsat khangba asibu mapalamda kamdongnu leiram libano aidi hausida wahang kaya gi pakum loina fangle hari Bablina bidyada nangna masigi paw asi nama aingonda phaw haide ne hairaga somnada babi angang singnadi loina khanglaga leire akoidi amamma mafamda leibaga sap manare akoidi kari sukhangdri makoina su khanghandri lokina yum masigi ahal daduna Pavitra gi maramda kudimak loina khangbani Sudakana kari haiba babuji na khangi haiba kari gi asuk luba wari isi akoida haidriba aduga roki hoida monsan juna harai atai kari aron baleri bagi aikoi bu khangan ba pam da baleri bagi hain hangi auji roki Sudakar hoi room amada sanglagli ba room asi babuji gi room ni babuji asi sarang amada phajin duna leiramle Sudakar na babuji nahapu kanana sarang asida phajin dun thamli bano babuji karisu pakhat kanu hausidi ai lakle aina nahapu sarang asidagi thadokani haraga sangsilu boda babuji asi pisas onthorokli Sudakar hoi babuji gi matawasi ubada angak pahabida ore rokina babuji asi pisas on kre hari manohorna woiningba oirabasu akoi gidi babuji ni sarang asida kanana phajili bano hari Pavitra na aina phajili bani aingonda atopa lambi leitabadagi ni hari aduga flashback ta lakli Sanchipurani gi makadagi lauthoknaba Pavitra na lakpada babuji asina thatkiba aduga babuji sigi makuda Pavitra na Rudraks malaya sinki madudagi babuji asi saina phangduna lawroga chatkri Pavitra na babuji gi manakta lakpada babuji asi saina khangduna leiramni Pavitra na dadaji ai khangi nak yamna wana leiramgani haiba aina thajai Rudraks malaya asina nangi nasada leriba phattaba ado mahan kini haiba aduna na kharadi khangu hari babuji na aidi kaidongungdesu hongdokpa ngamlaroi asumna adum leiragani hari aduga amuk babuji asi pharaga kaisu tawdana hairakli kanagumba amata aigi nakta tharakanu aidi yamna phattabani mayambu aingondagi lapna leinabu honau hairaga pisas am onthoroktana mu hairai aingondagi yamna lapna layu natrabadi hatkani nangi i phawa thatkani hari Pavitra na babuji bu tapthana bahari babuji na amuk mi onthoroktuna aibu kanana sukan mangamlaroi matam supagi asumna adum leiragani hairaga pisas amu onthoroktuna hairai aingondagi kari pamage aiga yanaba ama thamsi aidongna pisas onba pamra hari Pavitra na ainangdongna pisas onba pamdi hari babuji na karisu tawduna amu hairakli aigumna oiganu aibu phajinduna thamu hairami hauji prajenda mung lakli asumna Pavitra na babuji bu sarang asida phajinduna laigi asingba langna sarang asida koina kisinduna natopa ngamdana ba phajin khibani Pavitra na babuji asi pisas onjarabasu babuji gi masa asinadi pisas ki sangsar asidagi thorakpadi pamli baramasina mahangna phajinaba haibidagi phajin khibani maramdi mahangna atopada pap tawdana bagi lokina maramasina ni nakoina babuji hanglakpada kothari tumni hain hajin khibani asu dadaji gi asigumba mataw asi yingbadi pamdi Sudakana nungaitana mapa oibanina Sangsinduna mapabu kauduna paige tawbada babuji asina Sudakar gi makuda khole rokina dadu amgda tapthau ai ase nangi rokini nahaki rokini hari masidagi babuji asi karisu tawdana nakandu onthokduna muk laikri mathangi sindarani na sauna rasu family asina aibu mafam asida phajilam labanina aibu matam pumbagi mafam asida leirani aduna nathoknabagi lambi sodana leiramgani nathoknabagi lambi thigani karigumba lambi leitragana ai isana semjagani harami Tamadura rani gi wakhalda plan ama lakli sikar ama uwasigi mamangda lehenduna uwasigi mara asina singsilabadi aingona phajiliba mara ase thadroklani aduna anauba sikar ama thigani haina khanjarami Matamadura rani na second tharupagi makon tarakpadagi rani na kapsin aduna kana leibage aibu amukta kanbiu babu aibu amukta kanbiu aibu hundoklamlaga satchinu aibu thadok piduna mafam asdagi puduna salu haina kapsin aduna lauri second tharukliba nupa aduna lauri badu taraduna rani gi manakta lakli nupa asina lakpada rani isi haraujari somdana rasu family asi sorgi puja tawri Sudakar na mayamda matam khargi mamangda yum masda thokiba kaya amadi yum masdagi kaya amasu mangjakri aduga masiga loinana karigumma khara su tamjaure adusu Pavitra dagi isana sabu thajaraba puksin senglaba prithibigi phatraba kaya nasu karisu tawba ngamloi somnana ngasi diwali numina sida yum sigi ahal sing oiribai khoina angang sing na khoidagi karigumba man nijari Rokina ima diwali numina sidi hanadagi sanabida angang sing na ahal dagi gip lobani ahal na angang sing dagi di logdabani Mamana matam-matamgi matung ina ahong bahay basisu lakli aduna ngasi Lakshmi mata asgi mamangda
ngasi haiba numit asidagi karigumba amta wa lutlaroi haina wasa uhari manohorna babi na hari bisi yamna sumi angang sa akoi puna laminaduna amaga wa tatok chasin tangnaduna leiragadi akoi gi family ase karisu tawduna nungaina leigani hari bablina hausti akoi su puna nungaina leire adubu sasni adu ududagi amu nanthoklaroi ko hain hang somdana nupa asina ranida nangbu kanana asumna punduna thamlebano ranina patraba family asina aibu pamdabadagi jungle asida punduna aibu sa singna saharaga sikrasanu haiduna pullibani aduna sambiduna aibu amuta kanbiu ai isa gidi kari sukhande mafam asida ithanta leiba sunate ai isa su leiri magi damak ehak hingdaba yadabani nung nini sure kari su sarak taba mafam asisu yamna ingi mafam asdagi kari gumma thadok piradi ai isabu mabuk thanaba su nomdana honagani aduna aibu amuta thadok piu hari pasna su rani na hari basi yaraduna thadok nabu honari somdana sudakarna aikoi seksina leitaba yadabani mamangna pisasni thadok kiba adu handakti pisasni phajaliba asidagi kanamtana thadok kumsi partik amadi amnitana tawkiba aranba adu kanamtana tawdana bhonasi papitrana baban hari basi yamna sumi aisu sahi kungi mamangda aigi family kaina khraban adubu hausti aigi family anoba ama phangli aduga family asisu mangkiba ahak pamdi sudakana maram asina aikoi puna mahalakshmi gi mamangda wasaksi kanamtana thadukumsi akoi siloina khanglabaduni sahi kungi mamangda pisasni thaduklubagi awaba takibadu aduna ngasi wasaktuna pisasni si kanamtana thadukumsi haina wasaksi hari somnana sekhada bidi karade laikhrabagi hain hanglam sekhana biradu urgent call lakpudagi chathokre harami matam adu birasi belkoni dagi leriba mayamasi jenglakli bidyana su bi leribasi urami bina su bidyada makut hairaklam mayamna su pujagi arti gi plate asi paiduna fatraba ama yum masdagi tanthoki basi amukhana laktabasu oisunu yum masda magi mami pawba tadabasu oisunu harami asumna mayamasi wasaklam bidyana magi wakalda bir asi nasak oiramgani haina khanam somdana nupa asina ranida masdi yamna kana punsinkre aduna kaknabagi karigumba ama lauruge hari adubu ranina nupa asida ugi maragi aho asida upaya ma tawduna thadallu adu oiragadi kaisu tawraroi hari masdagi nupa asina ugi marasi thadannaba tawraga hairakli hangna leriba family adu yamna nungaya phabadi male nangi family gi kanana buno nang amadi nasabu sirasunu haina thamlamlibasibo hari matam aduda pisas bibi sing nganthorokli nupa asina green light asi ubadagi haidoktuna yinge tawri ranina khangkrani khanduna babuji khara thuna tawbiro aigi isa asima buklamlamnani hari madogi nupa adu yingdena ugi mara adu lokthoknaba amu honakre matam aduda pisas bibi asidagi khut ama thindoroktuna nupa asibu singsinduna angang asina chathokre asumna tawba asida ranina sauna mahasandangi angang nahang aigi plan pumba loina thugari nahang aina pamliba adu thunganba ngamloidaba oiragadi ai karisu toramloi fajinduna su leiramloi somdana rokine bidyada kari haiba birasi nasak neba bidya nangbu ngawrabro birasi kamaina nasak oigadawri bano bidyana birasi nasak ni habegi aingona proof lei brida nasak ilarik le aduga mag ase supernatural da yamna interest oi magi behavior adusu yemu aduga akoina nasakta men thakibada kudakta health box lakpa matamda biradu aigi room dagi chatkiba uhawi kudam masina birasi nasak ni takliban mahakna raniga mayoknabada aikoibu yingsin biruduni hai masdagi rokina bidyada haiba loirabanina room asdagi chatkro akoi sutumninge haiduna bidyasi room asdagi chatlankre adubu bidyana di chatningdabani pabitana roki karigi adumna tawribano mana su karigumba khara haiba pamlibaduni rokina aina aigi isanupi ase fazana khangi aduga birgi maranbu kari leibage birna tarabadi heart attack tawrani hari pabitana asingba hayo hairagadi birgi behavior asi khara singnei hari rokina ainang hari bado khangle hana su hai khraduni karigi henjena khalibano nungairaba mud ase thugaigan o hairaga papitada koli nakana madana sekha amadi bir ase wari sanaduna mapana thorali birina ainonda karigimba wam ta hangba pam adubu nakoi gi private family matter ni aisu nakoi gi family members su oibasu natri adu nakoi karigumba khara khana kibra aisu ayuktagi yum masdagi sathokibaga karimta khangaudre mapam asta kari tawbagi hain hang sekhana mapam asta karigumba kayama thokre hanadagi su tawduna laklibani wari ase fazana phamlaga lirage tamna su farkrani ras family ase nungaina su leirani hari matam aduda makoi ani na sama khonglapagi makon taraklam matam aduda bina khonjena si janganda leiba sagi makon natra sekana kiganu aikoi gi yumgi manakta leiriba jangan asidi tamthiraba sai ngamta leiti leiba taraga su saji amaji thiba mangare hari birina adudi kaisu taror hairaga suitar adugi sen adu sikhatlaga inglakle hari sekhana birida nang ingba male ai nang jiket ama puraki hairaga jiket loba sakre birina di yarani hapni adubu sekhana leiramu puraki hairaga satkre
biri asi mamira du blue masu onduna sa aduna khonglakkiba maikai adu laklami birina sa adu ubadagi mangduna mafam amadagi mafam amada thorokle sekhana jiket adu lokthokluраga mapanda thorakpadadi bir adu leiramdri madudagi bir bu kaurami somdana bir asi sa adu halaga sari aduga magi makuk adu sagi makuk oina thorokle somdana bir asi kana larokpadagi makol asi rani da natana sekha sudakar papitra hosi loina tarami asumna makol asi tabadagi roki amadi papitra su madudagi thoraklam rani na khonjin adu taraga yamna tamthiraba aiga su yengnaba oriba mahapisasni haiba khangle aduga ngangna bangna mafam asida kaidoribano haina sonjaram somdana sekhana birbu kauduna karaide leibagi haina thiraklam somdana roki da mamana tanjasida na thandak chatpa yaroi hairi roki na biramadi isi sekhasu mafam adu chatchibani akoisu makoida kudong tiba taramloi khangba sunati aduna chatuna yinglugi hari sanchit amadi pabitrana su kaisu pakatkunu ima akoisu roki ga punna chatkani harame adu roki na pabitra bu laktana mahari pabitrana karigi ai bu lakpra tinglibano khonjin ado icham chamba sagi khonjin mandi mayabi amagi khonjin oirangani hari asumna pabitra sanchit roki amadi bidya makoi punna jangana du sakre dakar hoina punna lamina duna fajana satlu hari somnana sekhana birbu kauduna chiri aduga nakan amadana roki hoina sekha amadi birbu kauduna chiri aduga makoi wari sanari makoi bujum daga halamnadra fana sangnadi lakle akoina lakpadasu thengnadi phone tawraga halaklabra hangadabasu niwaksu phangdi aduna kharaga salaga thirusi harami asumna thiduna lakpada saru khara itaiduna taadun leirambasu thengnaram rokina saru asi saji ki saru mali hari papitana noin habada mafam asta sahin saba jiba amta leiti haidani aduga saji asina kanana haliba hari asumna makoina leiringai mahapisas asi makoigi matung asi thoroklam papitana magi maningda kanagumba ma leiri haiba khanglami मैंग वसीगी मूवी असगी एपिसोड असि मतांग असि लोसिनजरे आइना मूवी असि पातोक मतमदा सोइकी लान किबा मदि सिथा नांदो बयावरबसु मयाम नांगापियु मयाम नसिनि नसिबसु नुसिबिदुना लाइक कमेन्ट अमदि सब्सक्राइब तौबिरम हाइजरी परे दुदि मयाम मतंगी एपिसोड ता मुथिंगरसि सिगदि काइनरसि